अहम मुक्तदा मयाम तराम नोक्सरी लोइना चैनल असना ngasi thakajariba video si mamangda ayangna sum aigi subscriber singi khubang mai yengjarpa dugi makha tarpoina ngasi lokhachariba si subscriber maraktagi nupa laktagi amal lokhachabani hariba asi ayaki personal account habadi aigi Facebook amadi insta gi through da sum mayam pau founder pudugi matungi na mahaksu insta la fawira ba matungda whatsapp ta pau founder ga mahaki photo details thana ba matungda अखोगी पेड सिस्टम हाइब तारे तंगाई फदना अखोगी मई यंग हाइबसिदबु मतम खरा संगबा अदुगा मियोय अमगी माकी पर्सनल लाइफ की ओइबा अदुगुमा मई यंग फमतमदा असेंगबा हाइब तारे हाना खंगजबा मखै थिजरबा मतुंगदा मतम खरा लौरगा सेमजबा मरमना पेड सिस्टम तौरदुना हाइब तारे अदुमाइन तौरगा समाय सम यंगजरपनी अदुदा हारिबा आई सब्सक्राइबर असिसु mayam yengba adugumna yengjarpa sida mahaki video oina tawbiyu yamba an haibirupudada mahaki video oina lokhatchabani hariba khubakse masigi matangda mayamda khudol tamjage loinana asumna yengbiningba leiragasu mayam adum aigi description da ina link pijabani aigi Facebook ki link amadi aigi Insta ki link pijabani link aduge through da akhoi aingona pau phawiro aduga aigi WhatsApp ki number aduda dum pijabani pau phawnaraba matungda aduga karam na tawgada khabdugi process to aduda WhatsApp ke through da dum pau phawna se haidan haijeri ngasi lokhachariba khubakse masigi matangda mahaki punsi goiba ayhana khangba khara haiba tare adu share tawjage hariba khubasi akoigi ngangleinaba masu haiba khuba aduni khubasi gi masu sigi sidai hauraga mahaki mai amasung khusa sigum kya si masigi result ni thamjage doribisi ngangleinaba masu oiba maramna ma ase wakal chawba budi loksing changkhonba lamchat phajaba mina sunungsiba kala vidya amadi lairik laisu haiba kabi ge wakal senba laibok phaba amadi punsi sangbo oigani hariba masu asigi matungina loinana ma ki khosaje masiga khoba ka yengna rapam tamda khobangna sanga ka khosana tenbu oi masi akhoina fire element gi manung challe fire element oiba miyo sing asi makhoi gi magun tongali makhoi asi yamna energetic oiba thabang utpa miyam marak tinba naturally leader oiba haibadi leadership quality chenba amadi yamna emotional su oigalle makhoi asi loinana hariba khosa sing ase sum yengoba matamda mayamna su ubiramgin ma ki makhot singje ayambana paiba haibadu oi haibitare khosa je paiba chaptingbo oidaba masina maram oiraga masi kya fana longnade isagi oina khosa sing ase paiba maramna punsida ayet apan kaya thengnaba thabak thoram kaya da mai paklamdaida hek nan thokpa oigalle masini akhoigi khosa paibise adobu hairibisida ninga leite atopa result kari lege habatu jengminase mathang thamjage durbe result sing asina akhoigi khosa sing gi thamjage khosa sing asida ma ki khobi sing matang na thamjage khobi asi kon basinge chapting mudi oide maramasina khobi asi gi matungina ma ase mabuk luba napal chawba aina tawbuna mafare khanba mi bu thagat pa yam haiba loinana mi gi mabuk phanaba hiri kon ba yam hai aduga waro paro tawganba mi bu thaudok thaujin chanaba yam hai gani mabuk yam lugani yam hai singba aduguma miyo yamane hariba se mahana mai magunje sumai lai habitare mi ma mahana dum chanaba yam lining am habitare mije maji mabuk talaiba wase thaudoga kari lege kari khangdok pangam bhai batar khara dum adugum ngam gani hay tare aduna ma ase sigumba ma ke magunja masi ma ke thabok thorom hay bitare ma ke thabok ta gaide man sijina ragadi yamna mai pakpa adugum oige doribani hay tare loinana mathangi si khudombe si sangbadi chingi adubu paiba so oiba hay bitare maram sina ma ase sangadi am chawgani mi yam pungani leadership quality adum laigani adubu mangonda mina minamba ko maruma pangna kalakpa siguma khara adum thengnagan habitare maramasina akhoi maruma pang loinaba matamda yamna section ba tangai fade habitare aduga mathangi je khudjai middle finger habitare middle finger se adum ningthina lai yam chaptingna sangna adum lai habitare masina maram oirga ma ase makok leiba bigyan ge shakti leiba tungmang ge wakhal leiba miyoini ibung manung amadi punchi khongloi gi khanba loinana thaudang lowba misak oigani habitare yamna importance leiba aduguma mi ama oige doribni ma ki mung manung da habitare yamna adugumba malai mai magunda habitare
ꯃꯊꯪꯒꯤꯁꯤꯅ ring finger se ꯃꯍꯥꯛꯀꯤꯁꯦ ꯑꯗꯨꯝ ꯁꯥꯡꯕ ꯁꯤꯡꯉꯦ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯐꯕ ꯑꯗꯨꯒ ꯀꯤꯕ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁ ꯑꯣꯏꯕ ꯊꯕꯛꯇ ꯃꯤꯅ ꯉꯝꯅꯗꯕ ꯊꯕꯛꯇ ꯃꯥꯌꯣꯛ ꯌꯥꯒꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯌꯣꯛ ꯌꯥꯕꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯀꯌꯥ ꯌꯥꯎꯅꯤꯡꯗꯕ ꯀꯔꯤꯒꯨꯝꯕ ꯔꯤꯛꯁ ꯂꯩꯒꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯈꯠꯅ ꯆꯩꯅꯕ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕꯗꯒꯤ ꯊꯧꯅꯥ ꯐꯗꯅ ꯆꯪꯁꯤꯜꯂꯨꯕꯒꯨꯝꯕ ꯈꯥꯝꯗꯣꯛꯄ ꯌꯥꯎꯁꯟꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯄꯟꯕ ꯌꯥꯏ ꯃꯁꯤꯗ ꯅꯠꯇꯅ ꯁꯤꯗꯤ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯃꯤꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯊꯕꯛ ꯃꯥꯅ ꯍꯦꯛꯇ ꯑꯩ ꯉꯝꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯥꯌꯣꯛ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯅꯤ ꯃꯊꯪꯒꯤꯁꯤꯅ ꯂꯤꯇꯜ ꯐꯤꯡꯒꯔ ꯑꯩꯈꯣꯏꯒꯤ ꯈꯨꯅꯥꯎꯕꯤꯁꯦ ꯃꯌꯥꯝꯅ ꯎꯕꯗꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯃꯌꯥꯝꯗꯤ ꯇꯣꯉꯥꯟꯅ ꯎꯔꯝꯒꯅꯤꯀꯣ ꯌꯥꯝ ꯇꯦꯜꯂꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯄꯩꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯃꯍꯥꯛꯀꯤ ꯈꯨꯅꯥꯎꯕꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯤ ꯊꯃꯣꯏꯗꯤ ꯌꯥꯝ ꯁꯦꯡꯖꯕ ꯑꯗꯨꯒ ꯃꯤꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯊꯥꯖꯒꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯅꯤ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯕꯨ ꯌꯥꯝ ꯊꯥꯖꯕ ꯊꯝꯂꯨꯕꯅ ꯑꯄꯪꯕ ꯇꯥꯍꯧꯕ ꯑꯔꯥꯟꯕ ꯑꯣꯏꯍꯧꯕ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯤ ꯂꯣꯏꯅꯕꯗ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯋꯥ ꯉꯥꯡꯊꯣꯛꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛ ꯑꯁꯦ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛꯀꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯌꯤꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯖꯔꯛꯂꯒꯦ ꯃꯌꯤꯁꯤꯡꯁꯤꯗ ꯑꯍꯥꯟꯕ ꯑꯩꯅ ꯂꯧꯈꯠꯆꯒꯗꯧꯔꯤꯕꯁꯦ ꯍꯥꯔꯠ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯂꯥꯏꯟꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯆꯠꯂꯤꯀꯣ ꯂꯥꯏꯟꯁꯦ ꯃꯁꯤ ꯑꯩ ꯀꯂꯔ ꯑꯃ ꯑꯣꯟꯊꯣꯛꯆꯒꯦ ꯔꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯟ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯆꯠꯁꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯚꯔꯂꯦꯄꯤꯡ ꯀꯌꯥ ꯑꯃ ꯑꯣꯏꯒꯜꯂꯤ ꯑꯣꯚꯔꯂꯦꯄꯤꯡ ꯀꯌꯥ ꯑꯃ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯟ ꯀꯌꯥ ꯑꯃ ꯂꯥꯛꯁꯟꯕ ꯑꯗꯨꯒ ꯃꯔꯛꯇ ꯀꯛꯄ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩ ꯂꯥꯏꯟ ꯑꯁꯤ ꯑꯣꯚꯔꯂꯦꯄꯤꯡ ꯑꯣꯏꯕ ꯑꯃꯗꯤ ꯃꯔꯛꯇ ꯑꯥꯏꯂꯦꯟ ꯀꯌꯥ ꯐꯣꯝ ꯇꯧꯋꯦ ꯑꯣꯚꯔꯂꯦꯄꯤꯡ ꯑꯣꯏꯕ ꯃꯔꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯏꯂꯦꯟ ꯑꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟ ꯃꯆꯥ ꯃꯆꯥ ꯈꯔ ꯊꯦꯡꯅꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯍꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥ ꯑꯌꯦꯛ ꯈꯔ ꯂꯩ ꯃꯁꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯕꯤꯄꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯈꯔ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯕ ꯌꯥꯏ ꯂꯣꯏꯅꯅ ꯊꯃꯣꯏ ꯌꯥꯝ ꯅꯧꯒꯟꯕ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖꯀꯨꯝꯕ ꯑꯗꯨꯒꯨꯝꯕꯅ ꯍꯦꯟꯅ ꯆꯥꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯞ ꯃꯦꯔꯦꯖ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯃꯍꯥꯛꯀꯤ ꯈꯪꯅꯖꯕ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯆꯥꯅꯒꯗꯕꯗꯤ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖꯅ ꯍꯦꯟꯅ ꯆꯥꯅꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯒꯤ ꯃꯍꯥꯛꯀꯤ ꯊꯝꯖꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯂꯥꯏꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯂꯩ ꯃꯥꯏꯟ ꯂꯥꯏꯟ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤꯁꯨ ꯑꯣꯚꯔꯂꯦꯄꯤꯡ ꯈꯔ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯥꯏꯟ ꯂꯥꯏꯟ ꯑꯁꯤꯒꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯀꯌꯥ ꯑꯣꯏꯗꯦ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯥꯏꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟꯒ ꯁꯝꯅꯔꯒ ꯂꯥꯛꯏ ꯂꯥꯏꯐ ꯂꯥꯏꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗ ꯆꯠꯈ꯭ꯔꯤꯕ ꯈꯨꯕꯤꯔꯣꯝꯗ ꯆꯠꯈ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯁꯣꯝꯗ ꯑꯃ ꯆꯠꯈ꯭ꯔꯤꯁꯦ ꯁꯤꯗꯁꯨ ꯆꯠꯂꯦ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯃꯥꯁꯦ ꯑꯅꯤ ꯊꯣꯛꯂꯛꯄꯅꯤ ꯁꯤꯗꯁꯨ ꯆꯠꯂꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯟꯖꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤ ꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯂꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯏ ꯋꯥꯈꯜꯂꯣꯟꯁꯦ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯌꯦꯕ ꯃꯥꯏꯟ ꯂꯥꯏꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯋꯥꯈꯜꯂꯣꯟ ꯏꯁꯇ꯭ꯔꯦꯠ ꯑꯣꯏꯕ ꯑꯗꯨꯒ ꯇꯨꯡꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯇꯨꯡꯒꯤ ꯋꯥꯈꯜ ꯁꯥꯟꯅ ꯎꯕ ꯉꯝꯕ ꯑꯩ ꯍꯌꯦꯡ ꯇꯨꯡꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯩ ꯁꯤꯕꯨꯛꯇꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯁꯤꯒꯨꯝꯕ ꯈꯔ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯂꯥꯏꯟꯁꯤꯗ ꯁꯝꯕ꯭ꯔꯨ ꯑꯃ ꯊꯦꯡꯅꯩ ꯁꯝꯕ꯭ꯔꯨꯗ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯁꯝꯕ꯭ꯔꯨ ꯑꯁꯤ ꯁꯥꯏꯋꯥꯏꯗ ꯂꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯥꯏꯋꯥꯏꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯥꯏꯁꯤꯗ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤꯁꯤꯗ ꯁꯝꯕ꯭ꯔꯨ ꯑꯃ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯤꯅ ꯅꯟꯖꯟꯈꯤꯕꯩꯅꯤ ꯑꯩꯈꯣꯏꯒꯤ ꯔꯦꯠ ꯂꯥꯏꯟꯁꯤꯅ ꯅꯟꯖꯟꯈꯤꯕꯩꯅꯤ ꯔꯦꯠ ꯂꯥꯏꯟꯁꯤ ꯃꯨꯊꯠꯆꯒꯦ ꯑꯗꯨꯒ ꯌꯦꯡꯁꯤ ꯑꯁꯤꯒꯤ ꯑꯩꯅ ꯔꯥꯎꯟ ꯀꯣꯜꯂꯤꯁꯤꯗ ꯃꯥꯏ ꯁꯝꯕ꯭ꯔꯨ ꯑꯃ ꯂꯩꯕꯅꯤ ꯃꯁꯤꯒꯤ ꯁꯝꯕ꯭ꯔꯨꯁꯦ ꯑꯩꯈꯣꯏ ꯈꯨꯕꯥꯛꯇ ꯂꯩꯔꯒꯗꯤ ꯑꯐꯕ ꯑꯣꯏꯅ ꯂꯧꯅꯗꯦꯕ ꯁꯝꯕ꯭ꯔꯨꯁꯦ ꯐꯠꯇꯅ ꯂꯧꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯝꯕ꯭ꯔꯨꯒꯤ ꯃꯁꯤꯒꯤ ꯂꯩꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯆꯍꯤ 53-58ꯇꯒꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 50 ꯐꯥꯎꯕꯒꯤ ꯃꯅꯨꯡꯅꯤꯀꯣ ꯁꯤꯗ ꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛꯁꯦ ꯍꯥꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔ ꯃꯥꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯄ ꯌꯥꯏꯑꯕ ꯃꯁꯤꯒꯤ ꯁꯝꯕ꯭ꯔꯨꯁꯤꯅ ꯎꯠꯂꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯇꯥꯔꯦ
ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯑꯋꯥꯕ ꯅꯪꯕꯅꯤ ꯈꯪꯗꯦ ꯗꯔꯀꯥꯔ ꯂꯩꯕꯗꯒꯤ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯋꯥꯁꯤꯜꯂꯛꯄꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕ ꯃꯇꯥꯡ ꯊꯦꯡꯅꯕ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯛꯆꯥꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯉꯣꯟꯗ ꯑꯁꯣꯛ ꯑꯄꯟ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯕ ꯌꯥꯏ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤꯁꯦ ꯆꯞ ꯆꯥꯅꯃꯛ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ 53ꯇꯩꯅ 50ꯐꯥꯎꯒꯤ ꯃꯅꯨꯡ ꯄꯤꯕꯅꯤ 50ꯐꯥꯎꯒꯤ ꯃꯅꯨꯡ ꯄꯤꯕꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯑꯍꯧꯕꯁꯤꯗꯩ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯪꯈꯥꯏꯗꯒꯤ ꯈꯔ ꯑꯃꯨꯛ ꯍꯦꯟꯗꯣꯔꯛꯑꯒ 50 ꯌꯧꯔꯝꯗꯥꯏ ꯑꯗꯥꯏꯋꯥꯏꯅꯤ ꯑꯗꯨꯅ ꯃꯁꯤ ꯆꯍꯤ 90ꯒꯤ ꯃꯊꯛꯇ ꯂꯥꯛꯀꯗꯣꯏꯅꯤ 90ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯈꯔ ꯊꯦꯡꯅꯕ ꯌꯥꯏ ꯃꯃꯤ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯆꯍꯤ ꯅꯧꯔꯤꯕꯅꯤꯅ ꯃꯁꯤ ꯃꯥꯡꯈꯤꯕ ꯌꯥꯏ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯝ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯀꯩꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯊꯪꯗ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯂꯥꯏꯟꯁꯤ ꯌꯦꯡꯁꯦ ꯂꯥꯏꯐ ꯂꯥꯏꯟꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯑꯍꯥꯟꯕꯗꯀꯣ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯑꯐꯕ ꯑꯣꯏꯅ ꯂꯧꯅꯩ ꯍꯥꯏꯕꯗꯤ ꯆꯍꯤ 10ꯐꯥꯎꯒꯤ ꯑꯗꯥꯏꯗꯒꯤꯅ ꯆꯍꯤ 30 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯁꯤꯗ ꯑꯍꯥꯟꯕ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯣꯜꯂꯛꯑꯒꯗꯤ ꯐꯩ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯂꯥꯏꯐ ꯂꯥꯏꯟꯁꯤꯗꯒꯤ ꯄꯤꯛꯁꯜꯂꯒ ꯃꯅꯨꯡ ꯆꯪꯈ꯭ꯔꯒꯗꯤ ꯃꯗꯨ ꯐꯠꯇꯦꯅ ꯂꯧꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯎꯅ ꯀꯣꯜꯂꯛꯄ ꯃꯔꯝꯅ ꯑꯐꯕ ꯑꯣꯏꯅ ꯆꯤꯡꯉꯤ ꯃꯁꯤ ꯐꯩ ꯍꯥꯏꯗꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯂꯥꯏꯐ ꯂꯥꯏꯟꯗ ꯃꯍꯥꯛꯀꯤꯗ ꯑꯩꯈꯣꯏꯒꯤ ꯑꯌꯦꯠ ꯑꯄꯟꯁꯦ ꯀꯌꯥ ꯎꯕ ꯐꯪꯗꯦ ꯍꯥꯏꯕꯗꯤ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯀꯛꯄꯁꯦ ꯀꯌꯥ ꯎꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯅꯨꯡꯂꯣꯝꯗ ꯂꯥꯏꯟ ꯈꯔ ꯁꯨꯃꯥꯏꯅ ꯂꯩꯕ ꯈꯔꯗꯤ ꯎꯕ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯈꯔ ꯎꯕ ꯐꯪꯉꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯂꯩꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯕ ꯐꯪꯉꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯂꯥꯏꯟ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯒꯥꯔꯖꯤꯌꯟꯁ ꯂꯥꯏꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯊꯦꯡꯅꯔꯕꯁꯨ ꯍꯥꯏꯔꯤꯕꯁꯤꯅ ꯉꯥꯛꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯌꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪꯗ ꯊꯝꯖꯒꯗꯧꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯍꯥꯁꯤꯡꯅ ꯈꯪꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯕꯛꯀꯤ ꯃꯇꯥꯡꯁꯤꯅꯤ ꯊꯕꯛꯀꯤꯁꯤ ꯃꯍꯥꯛꯀꯤꯁꯤ ꯃꯌꯤꯗꯤ ꯐꯣꯝꯗꯤ ꯇꯧꯋꯦ ꯑꯗꯨꯕꯨ ꯌꯥꯝ ꯁꯥꯡꯅ ꯇꯧꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯔꯛꯇ ꯀꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯥꯝꯅ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯩꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯁꯦ ꯒꯣꯕꯔꯃꯦꯟ ꯖꯣꯕꯁꯦ ꯇ꯭ꯔꯥꯏ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯒꯣꯕꯔꯃꯦꯟ ꯖꯣꯕꯇ ꯃꯍꯥꯛꯁꯦ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯑꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯗꯨꯗꯤ ꯃꯉꯣꯟꯗ ꯌꯦꯠꯂꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯅ ꯈꯥꯡꯕ ꯀꯟꯕ ꯃꯊꯧ ꯇꯥꯏ ꯍꯣꯠꯅꯕ ꯀꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯍꯣꯠꯅꯕ ꯌꯥꯕ ꯈꯔ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯃꯤꯁꯦ ꯀꯌꯥ ꯂꯩꯕꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯊꯕꯛꯀꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯑꯌꯦꯠ ꯑꯄꯟ ꯈꯔꯗꯤ ꯑꯗꯨم ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯒꯣꯕꯔꯃꯦꯟ ꯖꯣꯕꯁꯦ ꯇ꯭ꯔꯥꯏ ꯇꯧꯁꯟꯕ ꯀꯥꯏꯗꯦ ꯃꯩꯗꯤ ꯐꯣꯝ ꯇꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯣꯕꯔꯃꯦꯟ ꯖꯣꯕ ꯇ꯭ꯔꯥꯏ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯇ ꯆꯪꯉꯒꯁꯨ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯄꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯦ ꯃꯔꯨꯑꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯝꯅ ꯆꯠꯂꯦ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯅꯥꯎꯕꯤ ꯇꯝꯅ ꯆꯠꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯕ ꯑꯗꯨꯝ ꯄꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯉꯣꯟda ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯃꯛꯅ ꯄꯩꯁꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯏꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯗꯨꯃꯗꯤ ꯀꯌꯥ ꯎꯕ ꯐꯪꯗꯦ ꯂꯥꯏꯟꯁꯦ ꯅꯤꯡꯊꯤꯅ ꯂꯩꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯐꯦꯠ ꯂꯥꯏꯟꯁꯨ ꯀꯌꯥ ꯐꯖꯅ ꯂꯩꯕ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯤ ꯑꯗꯨ ꯀꯩꯁꯨ ꯅꯤꯡꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯟ ꯈꯔ ꯂꯩꯔꯤ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄ ꯈꯔ ꯂꯩ ꯃꯁꯤ ꯌꯦꯜꯂꯣꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯎꯔꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯂꯥꯏꯟꯁꯦ ꯃꯁꯤ ꯂꯥꯏꯟꯁꯤꯡ ꯑꯁꯤꯒꯤ ꯍꯥꯏꯔꯒ ꯅꯥꯛꯆꯦꯛꯂꯣꯝꯗꯒꯤ ꯂꯥꯛꯏꯕ ꯂꯥꯏꯟꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯄꯥꯟ ꯂꯝꯗ ꯆꯠꯄ ꯃꯄꯥꯟ ꯂꯝꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝꯅ ꯆꯥꯟꯅꯕ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯊꯕꯛ ꯇꯧꯔꯒꯁꯨ ꯃꯄꯥꯟ ꯂꯝꯗ ꯇꯧꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯥꯅ yumda ꯂꯩꯒꯦ ꯍꯥꯏꯔꯒꯁꯨ ꯌꯨꯝꯗ ꯂꯩꯔꯒ ꯑꯣꯟꯂꯥꯏꯟ ꯏꯟꯀꯝ ꯇꯥꯟꯕ ꯑꯣꯟꯂꯥꯏꯟ ꯑꯔꯅꯤꯡ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯗꯇꯥ ꯑꯦꯟꯇ꯭ꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯆꯥꯟꯅꯒꯅꯤ ꯑꯗꯨꯒ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯁꯤꯁꯨ ꯑꯗꯨꯝ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯑꯔꯅꯤꯡꯁꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯆꯥꯟꯅꯕ ꯑꯣꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗꯁꯨ ꯃꯉꯣꯟꯗ ꯆꯥꯟꯅꯕ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯔ ꯁꯨꯝ ꯎꯕ ꯐꯪꯉꯤ ꯃꯍꯥꯛꯀꯤꯁꯤꯗ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯩꯅ ꯌꯦꯡꯖꯔꯕꯗ ꯈꯨꯗꯣꯝꯕꯤ ꯃꯈꯥꯗ ꯐꯤꯁ ꯁꯥꯏꯟꯒꯨꯝꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯈꯨꯌꯥꯏꯗꯁꯨ ꯂꯩ ꯈꯨꯌꯥꯏ ꯃꯈꯥꯒꯤꯁꯦ ꯈꯨꯌꯥꯏ ꯃꯈꯥꯒꯤꯁꯦ ꯐꯤꯁ ꯁꯥꯏꯟꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯎꯔꯅꯤ ꯈꯔ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯈꯨꯅꯥꯎꯕꯤꯔꯣꯝꯗꯁꯨ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯐꯤꯁ ꯁꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯑꯣꯟꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯔ ꯂꯩ ꯃꯁꯤꯁꯤꯡꯁꯤꯒꯤ ꯐꯣꯜꯁꯦ ꯃꯈꯜ ꯃꯈꯜ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯁ ꯁꯥꯏꯟꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯑꯃꯨꯛ ꯊꯝꯖꯔꯛꯀꯦ
ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯐꯤꯁ ꯁꯥꯏꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯃꯍꯩ ꯃꯁꯤꯡ ꯍꯩꯕ, ꯂꯥꯏꯅꯤꯡ ꯙꯔꯃ ꯀꯌꯥꯗ ꯃꯍꯥꯛꯁꯤ ꯈꯔ ꯑꯗꯨꯝ ꯊꯥꯖꯒꯟꯕ, ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯄꯤꯔꯝꯃꯤ. ꯃꯁꯤꯅꯤ ꯌꯥꯝ ꯐꯔꯤꯁꯦ. ꯑꯗꯨꯒ ꯅꯤꯡꯖꯕ ꯃꯪꯐꯥꯎꯅꯕ ꯍꯥꯏꯕꯁꯨ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ. ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯟꯖꯔꯛꯄ ꯌꯥꯝ ꯀꯨꯏꯅ ꯅꯤꯡꯖꯔꯛꯄꯁꯦ ꯃꯁꯤ ꯃꯍꯩ ꯐꯪꯕꯗꯤ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯃꯦꯔꯦꯖ ꯂꯥꯏꯐꯇ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕ ꯇꯥꯔꯦ, ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯇꯥꯡ ꯑꯣꯏꯕ ꯌꯥꯏ, ꯁꯤꯒꯨꯝꯕ ꯃꯔꯤ ꯃꯇꯥꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤꯗ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯃꯍꯥꯛꯄꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ, ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕ, ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨꯅ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯤꯁ ꯁꯥꯏꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯐꯤꯡꯒꯔꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯦ, ꯈꯨꯌꯥꯏ ꯃꯈꯥ ꯂꯩꯔꯤꯕꯁꯦ, ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯤ ꯏꯁꯥꯒꯤ ꯆꯍꯤ 60ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯂꯛꯖꯔꯤꯌꯁ ꯂꯥꯏꯐꯇ ꯂꯦꯟꯒꯅꯦꯕ ꯄꯨꯟꯁꯤꯁꯦ. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ, ꯌꯨꯝ ꯏꯪꯈꯣꯜ ꯒꯥꯔꯤ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ, ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯦꯕ. ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ. ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯁꯥꯏꯟ ꯈꯨꯅꯥꯎꯕꯤ ꯃꯈꯥ ꯂꯩꯔꯤꯕꯁꯦ, ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯤ ꯁꯦꯜ ꯇꯥꯟꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ, ꯄꯩꯁꯥꯗꯒꯤ ꯄꯩꯁꯥ ꯑꯣꯟꯊꯣꯛꯄ ꯉꯝꯕ, ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯃꯍꯥꯛꯁꯤ ꯑꯗꯨꯝ ꯈꯔ ꯆꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ. ꯃꯁꯤꯅ ꯍꯥꯏꯔꯝꯃꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯌꯔ ꯃꯥꯔꯀꯦꯠ ꯑꯣꯏꯔꯒꯁꯨ ꯆꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤ. ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯁꯞꯄꯣꯔꯠ ꯂꯩꯕ ꯂꯩꯇꯕ, ꯃꯍꯩ ꯃꯁꯤꯡ ꯍꯩꯕ ꯍꯩꯇꯕ, ꯃꯍꯥꯛꯁꯦ ꯁꯦꯜ ꯄꯥꯏꯕ, ꯃꯥꯏ ꯄꯥꯛꯄ ꯃꯤꯗꯤ ꯑꯣꯏꯒꯅꯤ ꯁꯤꯅꯦꯕ ꯈꯨꯅꯥꯎꯕꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯥꯏꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ. ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯕ ꯅꯠꯆꯗꯦ, ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯕ ꯈꯔ ꯁꯨꯝ ꯈꯣꯏꯗꯣꯜ ꯇꯝꯖꯕꯅꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯗꯨ ꯇꯥꯛꯆꯕꯅꯤ. ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯦꯔꯦꯖ ꯂꯥꯏꯐꯀꯤ ꯃꯇꯥꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ. ꯃꯦꯔꯦꯖ ꯂꯥꯏꯟꯒꯤ ꯃꯇꯥꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯈꯨꯅꯥꯎꯕꯤꯒꯤ ꯃꯈꯥꯒꯤ ꯁꯤꯒꯤ ꯖꯒꯥꯁꯦ, ꯑꯩꯅ ꯔꯥꯎꯟ ꯀꯣꯏꯖꯔꯤꯕꯁꯦ, ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯌꯦꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯄꯥ ꯃꯅꯨꯡꯁꯤ ꯌꯦꯡꯉꯤ. ꯍꯥꯏꯕꯗꯤ ꯈꯨꯅꯥꯎꯕꯤ ꯃꯈꯥꯁꯤꯗ ꯂꯩꯔꯤꯕ ꯃꯌꯤ ꯈꯔ ꯎꯕ ꯐꯪꯒꯅꯤ. ꯁꯨꯃꯥꯏꯅ ꯅꯥꯛꯆꯦꯛꯂꯣꯝꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯌꯤ ꯈꯔ ꯑꯩꯈꯣꯏꯅ ꯎꯕ ꯍꯦꯛ ꯍꯦꯛ ꯐꯪꯕꯅꯤ. ꯃꯁꯤ ꯑꯩ ꯀꯂꯔꯁꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ. ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯜꯃꯤꯁꯇ꯭ꯔꯤꯗꯗꯤ ꯃꯦꯔꯦꯖ ꯂꯥꯏꯟ ꯍꯥꯏꯔꯒ ꯈꯪꯅꯩꯑꯕ. ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯆꯍꯤ ꯃꯇꯥꯡꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯊꯣꯛꯅꯔꯤꯕꯁꯤꯅ. ꯁꯨꯃꯥꯏꯅ ꯄꯤꯒꯅꯤ. ꯍꯥ ꯂꯥꯏꯟꯗꯒꯤꯅ ꯈꯨꯅꯥꯎꯕꯤ ꯃꯈꯥꯐꯥꯎꯁꯦ ꯃꯁꯤ ꯆꯍꯤ 55ꯒꯤ ꯑꯗꯨꯒꯨꯝꯕ ꯔꯦꯟꯖ ꯑꯃ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯅ ꯁꯤꯒꯤ ꯇꯪꯈꯥꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯥꯏꯁꯤ ꯆꯍꯤ 50 ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯆꯍꯤ 50 ꯃꯃꯥꯡꯗ ꯑꯃ ꯂꯩꯔꯦ ꯃꯦꯔꯦꯖ ꯂꯥꯏꯟꯁꯦ. ꯑꯗꯨꯒ 50ꯒꯤ ꯃꯇꯨꯡ ꯂꯥꯞꯅ ꯑꯃ ꯂꯩꯔꯦ. 50ꯒꯤ ꯃꯇꯨꯡꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃꯒ ꯑꯃꯨꯛ ꯌꯦꯡꯉꯕꯗ 50 ꯃꯇꯨꯡꯗꯒꯤ ꯃꯌꯥꯏ ꯑꯃꯨꯛ ꯇꯥꯒꯗꯕꯁꯦ ꯁꯤ ꯑꯃꯨꯛ ꯃꯌꯥꯏꯅꯤ ꯍꯥꯏꯔꯁꯤ. ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 50ꯒꯤ ꯇꯪꯈꯥꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ 12.5 12.5 ꯍꯥꯏꯕ ꯇꯥꯔꯦ. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ 50 + 12.5 58.5 ꯍꯥꯏꯕ ꯇꯥꯔꯦ. ꯁꯤꯒꯤ ꯃꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯏꯗꯣꯏꯅꯤ. 38ꯀꯤ ꯃꯇꯨꯡ ꯍꯥꯏꯕ ꯇꯥꯔꯦ. ꯆꯍꯤ 90 ꯃꯌꯥꯗ ꯑꯃꯒ ꯂꯩꯔꯦ. 50 ꯃꯃꯥꯡꯗ ꯑꯃ ꯂꯩ, ꯑꯗꯨꯒ 90 ꯃꯌꯥꯗ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯌꯤꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯁꯤ 50 ꯃꯃꯥꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯅ ꯃꯍꯥꯛ ꯆꯍꯤ 22ꯅꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯅ ꯃꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯆꯍꯤ 20 ꯅꯠꯇ꯭ꯔꯒ 19 ꯁ꯭ꯋꯥꯏꯗ ꯑꯃ ꯂꯩ. ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯃꯍꯥꯛꯁꯦ ꯃꯦꯔꯦꯖꯀꯤ ꯑꯣꯏꯅꯗꯤ ꯑꯃꯒ ꯃꯣꯠ ꯆꯥꯟꯅꯕ, ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯄꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯕꯨ ꯂꯥꯏꯟꯁꯤ ꯀꯌꯥ ꯅꯤꯡꯊꯤꯅ ꯁꯥꯡꯕꯃꯛꯇꯤ ꯑꯣꯏꯗꯦ. ꯆꯍꯤꯁꯨ ꯈꯔ ꯅꯧꯏꯀꯣ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯐꯇ, ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯥꯏꯐ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯐꯁꯤ ꯑꯣꯟꯕ ꯀꯌꯥ ꯑꯃ ꯂꯩꯌꯦꯕ. ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯍꯥꯏꯕꯗꯤ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯄꯟ ꯂꯥꯛꯑꯒꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌా ꯑꯃ ꯃꯥꯌꯣꯛꯅꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯉꯟꯅ ꯌꯨꯝ ꯄꯥꯟꯕꯁꯤꯃꯗꯤ ꯑꯩꯒꯤ ꯃꯣꯠꯀꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ, ꯇꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯕ ꯇꯥꯔꯦ. ꯀꯔꯤꯒꯨꯝꯕ ꯊꯣꯛꯈ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯆꯍꯤ 20 ꯅꯠꯇ꯭ꯔꯒ 50 ꯌꯧꯐꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯗꯤ ꯂꯩ. ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯑꯃꯨꯛ ꯃꯔꯛꯁꯦ ꯂꯩꯇꯕꯤꯗ ꯆꯍꯤ 90ꯒꯤ ꯑꯗꯥꯏꯗ ꯑꯃꯒ ꯑꯃꯨꯛ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯣ 90ꯒꯤꯁꯤꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯗꯨꯕꯨ ꯆꯍꯤ ꯅꯧꯔꯤꯀꯥꯟꯗ ꯍꯣꯡꯉꯒꯗꯤ ꯃꯉꯣꯟꯗ ꯂꯥꯏꯐꯇ ꯈꯔ ꯑꯁꯣꯏ ꯑꯄꯟ ꯈꯔ ꯊꯦꯡꯅꯒꯗ꯭ꯔꯥ, ꯁꯤꯒꯤ ꯋꯥꯗꯅꯤ ꯑꯩꯅ ꯊꯝꯖꯕ, ꯑꯩꯅ ꯁꯖꯦꯁꯟ ꯇꯧꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏ ꯂꯩꯈꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯝꯕꯤ ꯃꯈꯥꯗ ꯂꯩꯈꯤꯕ ꯁꯥꯏꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯔꯦꯖ ꯂꯥꯏꯐꯇ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯨꯝ ꯄꯤꯒꯅꯤ ꯍꯥꯏꯗꯅꯗꯤ ꯄꯤꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ. ꯑꯐꯕ ꯑꯗꯨꯝ ꯂꯩ. ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ. ꯑꯗꯨꯕꯨ ꯏꯁꯥꯗ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ. ꯏꯁꯥꯅ ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯒꯁꯨ ꯑꯩ ꯏꯁꯥꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯗꯨꯝ ꯌꯥꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯆꯍꯤꯁꯦ ꯁꯨꯃꯥꯏꯅ ꯃꯦꯔꯦꯖ ꯂꯥꯏꯟꯁꯦ 2 ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯤꯟꯕꯤꯔꯣ. ꯑꯗꯨꯅ 50 ꯃꯃꯥꯡꯁꯤꯗꯤ ꯈꯤꯇꯪ ꯅꯧꯕꯅꯤꯅ ꯃꯗꯨꯃꯗꯤ
ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯣꯏꯔꯛꯄ ꯌꯥꯏꯀꯣ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯁꯤꯒꯨꯝꯕꯁꯦ ꯇꯥꯟꯅꯕ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁꯅ ꯍꯦꯟꯅ ꯆꯥꯟꯅꯕ ꯑꯗꯨꯒꯨꯝꯕꯁꯨ ꯎꯠꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯕꯨ ꯃꯤꯒꯤ ꯂꯥꯏꯕꯛꯅꯤ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯩꯗ ꯄꯤꯔꯝꯕꯁꯦ ꯑꯗꯨꯝ ꯆꯨꯝꯗꯨꯅ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯎꯋꯤ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯑꯗꯨꯝ ꯑꯣꯏꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯝꯖꯒꯦ ꯃꯁꯤꯃꯗꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯀꯤ ꯃꯩ ꯑꯁꯤꯒꯤ ꯐꯣꯜ ꯑꯁꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯈꯪꯕ ꯈꯔ ꯊꯝꯖꯔꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯏꯁꯥꯒꯤ ꯃꯩꯁꯨ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯇꯧꯖꯕꯗꯤ PDF ꯐꯥꯏꯜ ꯁꯦꯝꯃꯒ WhatsAppꯀꯤ ꯊ꯭ꯔꯨꯗ ꯊꯥꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯁꯥꯅ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯂꯤꯡꯛ ꯄꯤꯖꯕꯅꯤ ꯂꯤꯡꯛꯇꯨꯒꯤ ꯃꯇꯨꯡꯏꯟꯅ ꯏꯟꯁꯇꯥꯒꯤ ꯊ꯭ꯔꯨꯗ ꯑꯃꯗꯤ ꯐꯦꯁꯕꯨꯛꯀꯤ ꯊ꯭ꯔꯨꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ